अहानबद मरोइब पाउ तरानिथोय सुबा मणिपुर लेजिस्लेटिव असेंबली की तरेत सुबा सेशन हौख्रे अमदी नाकल अनीमक्ता लैरिबा आईडीपी सिंह युमदा हंजिनबा यानबा तंगदु लैताना लैहनबा होटनबना महाकी अहानब थबक ओइगनी हाइना मणिपुर के चीफ मिनिस्टर युमनाम खेमचाना हाइख्रे खुरमजरी ICB की मणिपुरी पाउ मितेंग ताबरीब सिंबु तराम नोकचरी पाउ संदोंग पिजरी ngarang anau balenga ki chief minister Y Khemchan amadi cabinet minister Mari Wasak lauraba tungda cabinet mifam ama pangthok tuna assembly mifam pangthok naba laukiba wareb adu Manipur gi governor Ajay Kumar Valada assembly sumon tawbina ba haijabadagi ngasi nungthil pung mari da assembly mifam hokre taret suba session asi chahi asigi ahan ba mifam oibana governor Ajay Kumar Valana house da address tokhi Hey. नाकल अनीमक्ता लैरिबा IDP सिंह युमदा हंजुनबा यानबा तंगदु लैताना लैहनबा होटनबना महाकी अहानबा थबक ओइगनी हाइना मणिपुर की चीफ मिनिस्टर ओइना वासक लौख्रबा युमनाम खेमचान हाइख्रे ngarang चीफ मिनिस्टर ओइना वासक लौख्रबा तुंगदा लैबाकी आइफनबगिदमक ngasi ayuk गोविंदजी खुरम्बा लाखिबदा महाकना वाफम असे फोंदोकलमखिबने मणिपुर लिसिंगनी कुलहुमदोगी मेदगी थोगलखिबा तंगदु लैतादबा सिना मरम ओइरगा लिसिंगनी कुनमंगा के फेब्रुवारी थादगी स्टेट असिदा प्रेजेंट रूल थमदुना लाखिबना मियामना अनौबा लेंगाक अमा आशा तौदुना लाखिबने ngarang wasak लौखिबा लेंगाक असिगी मतम चाही अमा फाद्रबना लैरिबा प्रॉब्लम सिंग असिगी सॉल्यूशन पुरकनब होटनबदा अवाबा अमदी ओइगदौरी NH सिंगदा निंग तमना चथोक चसिन याद्रिबा IDP सिंह युमदा हंजिनबा यादना लैरिबा लॉ एंड ऑर्डर की लैरिबा प्रॉब्लम सिंह असिगे सॉल्यूशन पुरकनबा होटनबा पीसफुल ओइबा एनवायरनमेंट अमा लेहनबा मथौ ताई हाइना महाकना फोंदोखि लिसिंग अनि कुलहुमदोगी इरांग अदुना मरम ओइरगा लमदम असिदा मियोय लिसिंग हुंफु हेना लांजेन हंदुना अवाबा फिबम मायोक नहनखिबा अदु हंजिनबा यारबा मफम खरदा ममिंगी ओइना खुंदा लैता हनबा हुख्रबसु ngasisu awaba fibamda adumak leiri nakalani makilanjeneriba music masa masa gi mayumda hanjul hanab honabada santi leiba mathau tabana lamdam se da tangdu leitaba leihanaba honabana mahaki ahan bathabak oigani haina fongdoklamki Maidagi major issue ni lagi si nakalani da lagi ba IDP so masi am serious concern noina kamai tawdana atu matamda yumda janbe anaba peaceful atmosphere mu pura मणिपुर एप्रिल थादगी सेंसस तौगनी हारिबा असिगी मतंगदा थिंथबगी वाफम लैब्रा हाइना हंगबदा वाई खेमचाना महाक हौजिक मकिदी चीफ मिनिस्टर की ऑफिस चंगद्रिबना ऑफिस चंगलबा मतुंगदा महाके मिनिस्टर सिंगा तानरगा अथुबदा हिरमसिगी मतंगदा खंगलकी हाइखी निंगसिंग बयाई चहेसिगी अप्रैल थादगी लैबाग असिदा सेंसस तौबदा मणिपुर सु याउरी लिसिंगनी तरा माथोगी सेंसस अरान बयाउखी अमदी मणिपुरदा का हेना मितोप चंगसलकपगी इशू लैबना मणिपुर की ओइना सेंसस असि यैथोक पिरगा NRC पांगथोकलबा मतुंगदा मणिपुरदा सेंसस तौहनगदबनी हाइबा वाफम लैरिबने सेंसस की मतंग si hana government की मिफम अदु पविबा माले अदुबो आइसु ऑफिस चंगद्रिबनिना फजना चंगगा खंगा काना हाइजरग लोकसभा के MP डॉक्टर अंगमसा बिमोल अकोई जमना मणिपुर की चीफ मिनिस्टर युमनाम खेमचानबु याइफा पाउजेल पीख्रे चीफ मिनिस्टर ना लिसिंगनी कुलहुमदोई मे अहुमदगी थोखिबा थौदोक अदुगी हौरकफम ओहनखिबा सिंह खंगदोकलगा चैथेंग फंगलबा सिंहबु अचुंबा वायल फंगनबियु हाइना तक्सिल्ली तरानिथोय सुबा मणिपुर लेजिस्लेटिव असेंबली की नौना ngarang wasak लौरगा थौपुबा हापखिबाबु MP डॉक्टर अंगमसा बिमोल अकोई जमना याइफा पाउजेल पिरादुना मीडियादा थादोरकपा चिरोल अमना चीफ मिनिस्टर अमा ओइना लमदमासिदा कॉन्स्टिट्यूशन पिरिबा लॉ एंड ऑर्डर याउना फंगफम थोकपा लेबाक असिगी मियामना फंगबा ngamdriba हक सिंह फंगनबा ngamhannabagi thabak thausil पाइखलकनी हाइबगी थाजबा थमली लेबाक असिगी अनौबा लेंगाक्लोलबु थाजबा थंबा अमा ओइना लमदमासिदा कनागुंबा अमतना लेबाक असिदा चटनरिबा लो खुत्ता पाइरगा तौनिंगबा तौहलोय हाइबगी थाजबसु थमली लिसिंगनी कुलहुमदोगी मे अहुमदगी थोखिबा थौदोक अदुगा मरी लेनाबा सिंह कनानो हाइबा खंगदोकपियु मतिक चाबा थबक लौखतुना लांजेनरिबा सिंहबु इज्जत लेना मसागी मयुमदा हंजिनबा यानबा सिनबा
awaba koknaba thabak paikhalakpa loinana state asigi chawkhat thorangda mai onsilakani haibagi thazaba thamli hairi Chatkiba tang ahumgi numidang pung ahum rom ta bada lalambung takhalambam laikai gi LPG gas godown amasu laidiba amasung yumsu laidiba mafam asigi lambi mayaida bom ama pokhai handuna laikai asida akia khang pirambagi thawong makhata na tawbiganu yanadaba kaya leirabasu wari sanaduna lotion biu haina lalambung takhalambam laikai youth organization gi president elangbam joy kumar na paumisinga unabada phungdurakli lalambung takhalambam laikai youth organization gi thomising yauna pangthokiba paumisinga unaba aduda makna makatana yanadaba kaya leramba yai adubu mi kungna taba mafam asida kanagumba masakhangdaba mioi kharana bom pokhai handuna aki akhang pokhanba habase laibak thibani thawong asina lekai asida leiriba mioi aki akhang pokle makatana sigumba thabagasi lekai asida sathabigano thabagasi kanana chatharambano haibadu miyam khangna sengdok pirau haike Society hygienic badi kanagumba mungainadaba amadi nuksinadaba leiragasu wari sanaraga lotion view haisma appeal tawjage amadabo oiro tasengna bom pokhai maram orakanda hoji aikoigi laikai asida nupi ngangsing pakhatpa kiba khangba lakpasi tobiganu haidana appeal tawjage amadabo oiro threat tawningba leiragasu hana wari sanabirga lotion binaba aikoigi society gi appeal tawjari aduga karigidamukta bom pokhai libano habadusu mutamda ko medagi thunda sindokpinang mahiduna ko latidugi site gi ko lonukna ko paujel si pijari Imphal East District ke Kairao Bitra Subdivision ki manungda laiba Yairipok Tulihal SDC Office lisingani mapaldage Porompa DC Complex ta hongkibadage halau yakidre Andro Kendra gi khul pumnamak koliba SDC Office asi masagi mafamda mathau tawdabana Kendra sigi miyamda khudongcha dabakaya mayoknari hairi hiramasida paudamama Okay, when I go see Kairao Bitra Subdivision in Manungsan and Daiba, Yaripok to Lihan SDC Office, Tani High Office, Asigi, a Kunda Uriba, a similar office, Amada Levam Topa, Hibam Amara Hadu, Mayam, Yambiro to the High Office, 2009, the Maram Ikam Kangana High London, Asina, Kaibunta, Home, we know how to Kangana High Office, Porambata Home, the Masiba, Pumuya, Lady, SDC Office, Asina. Andro Kendra Miyag the Makta Pai Kadaba domicile income certificate asina symbol SDC office and the Piva Maluiba documents in other from what is Sapina run 90 Awab Khan like Harry Awabs in other Matagram Kami of the Grand Queen Kami the have the Matanda SDC office restoration committee using Amadi Dandam City Miyang Makati Terminus. Hujikti anauba sarkar su lae aduga mamangi akoigi governor na su Manipur si PC restore tawre haire pisan kanosi restore su tawra banina aduga hujikti anauba sarkar su la banina yaragati akoi STC tulhel si mafam sida pupiraktuna awana si khara kohan binaba mafam sidagi Imphal tana chanana Porompa tana chanana honaba matamda mafam sida leiriba voter singsi awaba se amtang kohan binana ba STC restoration STC office restoration committee ki secretary ma oina ina appeal tawjabani Kendra ji ki awaba se SDC si matam hai tare duk lisang sina leitaba matam jidagi khoida thengnariba awaba sing asi angang singi OBC domicile bird loba aduda atai document SDC ki daka oiba khudima adagi khazna thiba Logi Khazna Tiba, Logi Ming Onba, they Tabuk Taurum Kudimasida, Imphal Satpa, Haitare, Porompa, Satpa Gidaka, Werapa. And the Degi, I quite the thing, Basina, Nasi Salagain, a Queen Sapata, Mafam to the SDC Layram Daba, Amahalapa, Baratim Bungai, Sumnatoro, Kudungsa, the Kaya Ting Naraganga Sibo, the Fest of Rogalai, the Hansan Nanzan, a Quigi Laikagi Club Organization, and to Kendras Labor Organization, Kayanasu. Koi DC the sea tha ki mamang da zu leire dum mati ama mak la aga mak phamam hapta ama pham maga ama ke sat khiba sumena tawraga thengkhang kaya dagi koi no hona rei bo posting asi bo da mai pak ta bida dum ai tare department zina yengsan bidam na government gi site ju yengsan bida badagi hojik sigi phibam zida leire haingang gi su apoi gi lain bam lekai da maina magi kendra gi manung da phamme aduga sombung gi su masagi designated office to da phamme Sagol Mangi su masagi mafam duda adum pange pamme
Sagolmang STC adum phame aduga sigi basikong ki su STC basikong ji masagi bafam tu da phamaga leire haibadi masi ngasi ngarang ki wane te adum mak kuiraba matam da ki aduga akhoi ki STC tu lehal sina matau karamna akhoi ki STC yari puk tu lehan ji da pham da bano aduga makoina masi akhoi ki election ko madan utilize tau ki bagi waram ka try na khale adu kai ko utilize tau re na khallaga su ato pa STC sing ji na ka mai utilize tau da bano akhoi ki yari puk tu lehal ki STC si katang ka mai utilize tau na lei bano lamdam asigi mioi singa miyamna bai SDC office amuga hanbiro haina kayar lawarsu halakti asina bai Manipur lengak ki makhada laiba department kyana bai miyam ki mukta yakhatorang ka bai khadabasu haibising ado mapung phat na maram korkanda bai miyamna haiba department sing aduna piri kana bising adugi mahutta bai lanai bai mafamda zatna bai khudong jawa longnari Manipur da leiriba system ji am hena haijara ro Manipur da leiriba sing ji education do oigera de sugum official sing gi oigera any kanom da film da yengu matam dai khoi si aphabati mami di kaya kan ta atre masi am hena kan haijara ro inak nang le leiriba imphal da gi na si bawu gi area si bawu da STC ji ma kumning atre ba sida langning tre ba ko adu taraga di ada kano da none da nungba da Farjol da adagi kano da Tamenglong da suguma mafam sing ti da di koi kano si law and order si pharam gani ba thajati aduna de koi ki Manipur government si yam hena active oi ba yam hena kano oi bam khakti tangai phadi na khalli kuina namdhadula thambiraba lamdam asigi miyam singna chawduna ki ho har kom matam dadi laingak na ariba lam heli haiduna sai thangari ra ha asida ha tamong lena pawdam deriba dikabang sana jawun mitai epo lihan APC office has to be due अफब खुनाई अमा ओइहन्नबा होटनबदा अफब महिमसिंग तमफम तंगाई फदना चंगबा मरमना हौखिबा चही लिसिंग अमगा चमा पल हुंफुमंगा दा लिंखतकिबा चनंबम इबोमचा कॉलेज बिष्णुपुरना चही हुंफुमाथोय सुरकपगे मपोकुमोन थौरम ngase बिष्णुपुर कोनुंगदा लैबा सीआई कॉलेज की कैंपस ता पांगथोखरे सीआई कॉलेज बिष्णुपुर की टीचिंग नॉन टीचिंग अमदे स्टूडेंट्स यूनियन ना पुन्ना सिंधुना सीआई कॉलेज पिटाबुंग स्टेच्यू साइट ता पांगथोखिबा थौरमादुदा कॉलेज अदुगी प्रिंसिपल आर.के. राजेश्वरी देवी हानगी वाइस प्रिंसिपल एस टोम्बा यावना कॉलेज अदुबु लिंखतपदा अचौब थौदांग लौरंबसिंगी इमुंग मनुंगी मियोय क्यासु सरुक्याखी फाउंडेशन डे अदुदा कॉलेज अदुबु लिंखतलंबसिंगी मिटमदा लैकतुना हौदोखी लोइनना बिष्णुपुर एसी गी हानगी एमएलए सोइरंबा फाउंडर चेयरमैन गवर्निंग बॉडी सीआई कॉलेज आर.के. इरावत सनागे नौना साबा मिटम अमसु कॉलेज अदुदा मणिपुरी डिपार्टमेंट दा असिस्टेंट प्रोफेसर ओइरिबी आर.के. राधाप्यारी अमदी महाकी इमुंग मनुंगना कटपा मिटम अदु सीआई कॉलेज बिष्णुपुर गी प्रिंसिपल आर.के. राजेश्वरी ना हांगदोक्तुना लैकतुना कॉलेज अदुगी एनसीसी टीमना सेल्यूट पीदुना इकाई खुमनबसु के थौरंगा मरी लेना कॉलेज अदुगी प्रिंसिपल आर.के. राजेश्वरीना आसान बमतेंग अमगा लोइना कॉलेज असिबु तुंगी मिरोल गिदमक खंदुना लिंखतलंबा लायोइख्रबा अहलसिंग अदुना ngasiगी मिरोल गिदमक खलंबा असि मतौ तंबा तंगाई फदे ngasiगी मिरोलना तुंगी मिरोल गिदमक खंदुना अफबा खुनाई अमा सेमनबा होटनबदा ओजा ओइरिबसिंगी अचौबा थौदांग लै चलिब चाही लिसिंगनी कुंतरुक असिदा मिनिस्ट्री की मिटिंग मखादा महाइरोई नुपा मचा अमदी नुपी मचा की नौना सागदबा 100 बेडेड के हॉस्टल सानब अयाबा पिरकपगा लोइनना कॉलेज असि डिस्ट्रिक्ट असिगी तनतना मणिपुर की ख्वाइदगी फबा कॉलेज अमा ओइहन्नबा पुन्ना होटनमिनसे हाइखे सही पुदा ग्रेजुएट से यामदबदा साम जाम द पुथुसु मसिंग जे दुगी मति यामरे लेबा की थोरम थोगाय मयाम अमा पुदना असो असो फंफोन मयाम अमा लेदना तौरबनी अदुना होजि अकोइ लेरिबो ओजासिंग अमसुंग छात्रसिंग अमसुंग प्रिंसिपल एहाना कॉलेज असिगी फगतनबसे अदुम होनगदबनी होनजगे हाना सो एहा मयाम द खमजरी मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट हाइबा मिनिस्ट्री दो aduna OBC amasung schedule caste ki damakta boys hostel amaga girls hostel nga 100 bedded adugi building do sagadori bani madu soidal market di 100 ki sahi sida sargani hana khanjai गवर्नमेंट स्कूल की महाइरोई सिंबू कॉम्पिटिटिव एग्जाम के आदा माई पखनब पांदमदा मिशन ट्रांसफॉर्मेशन ऑफ गवर्नमेंट स्कूल्स ना सिंधुना मरिरक सुबा स्टेट लेवल MTGS कॉम्पिटिशन 2025 असिदा सरुक यादुना अथोइबा
atoi ehen tanakraba mahairoi singda manamathum yenthokpagi thoram ama Jen Dance Academy gi auditorium hall da pangthokre thoram adu da education SK director NG Vogendra National Teacher Awardee Kangjam Zayanta Samagra Shiksha Manipur Finance ki controller Bobby Moirangthem amadi tongan ba journal education officer kayana sarukya duna athoiba mithunglen sing oike loinana tongan ba school singi oja sing da su certificate amadi memento sing piduna ikai khumnake tongan ba tampaki district sing Imphal West Bisnupur amadi Thawbal district sing da mamang chahi da pangthokiba competition aduda school marfudara taruki mahairoi lesing amaga chatruk marfudara marina sarukya ke thawramadda education SK director NG Bogendrana mama mapa oiba singna ngalingai dagi angang singi apamba sing khangdok patangai fade Manipur gi education sector asi award pakaya hauzik miyam na thengnari adubu laibak fadana samagra shiksha scheme lakpadagi khara makai menkhat pangamli matam amada mama mapa singna macha singbu class 12 loiraga doctor tamgadabani engineer oigadabani haiduna namfuda class 12 tharabasu pass toba ngamdana leiba yaukidaba natte adubu education policy lakpadagi angang singidamak mana pamjaba sing ngalingaida khangdokpa ngamnaba khudong chaba ama oiri Masida MTGS na tawrakliba focusing asida oja singna mahiroi singda khangali loinana masida voluntary oina thoklak liba singna mahiroi singidamak yaifana batawrakliba thabak thoram sing asida thagat pa fongdokhi matam amada class 12 loragati doctor tamgudam ni engineer tamgudam redo nafura tambaluga pass tawngom dege ganne hojikti new education policy se lakpadi ki icha singse mogi stage is the line tawgudu area se medical tabu oigedra engineering tabu oigedra administration tabu oigedra ngalling edigi se identify taw baya bugi tool mechanism amne I really appreciate MTGS ke se aduna Leisang kong kabui khulda mioi karana khulgi lasan kaiba bambuda dug thaumai tharga aja puja tawbagi mawngda lai khurambagi mawngda thabak chatharamle haina leisang kong pai thaubaina hairiba mafam asida dug thaumai katpayade matungda tawdana haire Horticulture activities for income enhancement and livelihood security, opportunities and challenges haiba sida numit nini chupna seminar ama February 3 mari fauba district officer horticulture and soil conservation Thawbal ge training hall da pangthokre KVK Thawbal ge senior scientist and head Dr. Kate Premlata Devina haukiba seminar aduda resource person singna seminar asiga mari leinana kanar bawa fam sing fongdokhe Kanglaipa Communist Party PWG MC Unification PRO Chungkai Nganmana Thadurakpa Cherol Amana Mamang Thaktagi Hauna Lamdam Asida Nupi Shingbu Awang Bathak Takhanjaba Lamdamni Ngasi Fauba Lamdam Asida Lairiba Nupi Shingda Ahenba Sakti Piri Amadi Awang Bathakta Ikai Kumnari Hairi Cherola Sinamaka Taraduna Sigumba Kunai Asigi Fazaraba Chatnabigi Wangmada Thabak Taurakpa Singbu Party na Akanba Mityeng Changduna Lakli Ngasi Faubada Tuhat Piba Otpi Naibiba Amadi Nupi Oibisingi Kai Kumnaba Manghanba Singi Mathakta Party na Chairak Piduna Lakli Hairi Masigi Sarukamu Oina Handak Chahi Nauribi Nupi Macha Amabu Ikai Kumnaba Manghanbagidamak Miyam na Wakalakpagi Matung ina Party na Maibam Asazit Maitei Apokpa M Somorzit Maitei Ukhongsang Mayai Lekai Thawbal District Haiba Mioi Ase Lupna Warak Watem Laba Matungda Imung Manungda Sinakre Amadi Masana Maral Yajaduna Party the Changjarakpagi Damak Amadi Magi Imung Manungi Amadi Tungi Yenglaga Matungda Amukha Nataudanaba Aroiba Warning Pikre Hari Kanglaipak Asida Ladiba Ital Ichi Singnasu Fataba Mioi Singdagi Lapna Lainaba Kangali Amadi Lamdamasigi Nupi Singnasu Social Media Gi Platform da Yenghaidaba Firol Setpa Amadi Uhaidaba Video Semba Lepnaba Party na Kangali Karigumba Makata na Tauraklabadi Party na Ngakpiba Ngamloi Hairi Hauzik Pawgi Maraktan Tanba break amatang Lomina say. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088.
मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Give him a key, you know. As a become more. Sige yung said, next time, tina-checksin na laksi lagat ang kabani ne. Tada lang si Juhar habaga am takidar bo. Asum na, mayam na machalbog na option lugum. Masige yung masilub, aso yung ko kada batagi. Next time, tina-nak shelly. Next time, Juhar habaga yung laptop na nabasim mani. Zaman technology siya naman na concrete katok na tinago matanda. Kapamang amok tuhan na hinggal adli. Next TMT, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itung da taram nuk churi makataba pau pizari. MZ Naregabu Paliba BJP ki government asina BB Gramzi haina ming onthok kibabu yaning da ba phongdok tuna ngase Imphal West 1 gi Konthozam Block Congress ke office ta wakat mi fam pangthokre Imphal West 1 District Congress Committee na sinduna awang jiri dalaiba Konthozam Block Congress ke office ta pangthokiba wakat mi fam aduda hanagi MP Dr. Thokchom Mainia Imphal West 1 District Congress Committee ki working president H Ivotombi MPCC Kisan ki chairman Laishram Nandu amadi Konthozam Block Congress Committee ki President G. Kalenjau Kabui Yauna Atopa Miyoi Kasu Sarukyaki. Wakat mi fam aduga marilaina na hanagi MP Dr. Thokchom Mainana ngasigi mi fam asina MG Naregabu VVG Ramji haina ming oliba se yade haiduna sahi tauraba matungda Imphal West ke DC da pishinduna India ki President da pishingani loinana job card haina khangnariba asige khutsumal hengat pa yauna Congress na taliba demand sing thabak ta onthok piu haike. हाने की लेवल महात्मा गांधी नेशनल एम्प्लॉयमेंट गारंटी एक से हाने की ओरिजिनल फॉर्म दा असाई मोंग दा कहीं तो सेंटोक्तना अमसु मदर पीरिबा आइन की ओइबा शक्ति मयाम अदगी थबक सुनि यानगी थबक सुबगी सुवन फंबगी पैसा पीबगी अदुम कंपनी मयाम दो लोइनमक महानबा अदे अमु हन्ना अखोइगी मनरेगा याविबा कॉन्स्टिट्यूशनल राइट टू वर्क संविधान पीबा इसा थबक सुबो फंबगी खुदोंग साबदो हंजलानबा अदे सब चाना अखोई मजिक चाबा शेयर थुंगी बजट की बजटरी एलोकेशन पीबा अमसुंग मयांग सुइब कुसुमनसी मतम चाना दा पीबीबा अदुगा हाइबा एक अदो फजना मत पांथोकजे पामे MPCC ki Kisan ki Chairman Laishram Nandona Manipur si mapupandaba lamdam amagum lairamba adu ngasi di anauba miyam na khanba mihut na panba lenga kama laklabanina Manipur miyam ki apamba khangna MG Naregabu VV Gramzi haina ming onthok liba se onthok payaroi Manipur miyam na yadi haiduna center ki BJP lengakta kholau laubiu loinana lairaba Manipur miyam gi hak matna mohna biu haike ngasi di amalaibu phaba amana ngarang Manipur bu president lok thoga anok belainga ama laktuna ngasi BJP ki mating nei ba government ama sem khrabani na ngasi haiba MG Nariga haina mayam joka haina haiba si atam kuina sangna maming ngasi tawdun laktuna ngasi Manipur amadi kene ki praja singda lairaba sing sujaduna hingjariba haiba skin asi ki maming ngase onthok pidana hana gisa amu hanjalal biu haina apin tawjani Campaign to move freely in Manipur haiba thimda Malem Thongam na initiative lauduna changsilakliba mass signature campaign ngase Imphal West ki oina su awang sekmaida hotokre state asig national highway singda maitai na chatpada ayed apan thokandana ba matik chaba public free movement lehenabagi wakalolda sangsiliba mass signature campaign miam dagi khodiek laubagi khongjang ngase Imphal West ki oina su awang sekmaida laiba advanced women society gi sanglenda mafamadong gi masing yamlaba ima ibel kya galoinena mapung fana hogdokre
Sky Hospital na Manipur Heart Foundation ka khutsamna duna ahum suba oina tha ama lemna dialysis tawrakiba January 13 da loishinkhre kidney gi anaba leiba cell tungi fibam chadaba imong singda anoba chahi gi khudol oina service asi pikibane kamasida lemna dialysis session kun Chathakibagi mathakta heart care diabetes amadi hypertension gi layeng bagi khudong chabasu piki hairi Anaubalengak asida Maitai Pangal Community Minister Ama Pibinaba Maitai Pangal Council Manipurna Chief Minister Y Khemchanda Taksin Council asigi President Haji Arafat Alina Fongdokibada minority oiriba Maitai Pangal Community gi fam ama lengak asida yaugdabasi laibaktibani Maitai Pangal Community asi khunai selthum amasung anti political gi oiba awaba kaya mayoknaduna lakli Anaubalengak asida Maitai Pangal Amabu Minister Pibiu Haike representation Maitai Pangal ahum leiriba MLA ahum leiribise sidagi amakatang di khanbiraga ministerial board asida amakatang di hapjanbada tangai fadabra haina honorable chief minister sa Khemchanda maruina khoi appeal tawningi kariguma masina happy rakutaradi khoi leiriba Manipur gi tangdu leitaba sida khoi Maitai Pangal gi leijariba minority oiba singi chu hiram khading da so thariba section ka awaba leiriba si chu khoi khanna tanabda chu khitang khoi sargi hanbiu Natrabadi Akoina Nasi Haujiki 27 ki Lakadur election Asida, the Singna Akoibu, Mirai Birabra, Akoibu Nuxi Bidrabra, Akoigi Kanbidre and Lobo Taragadi, Manipurgi, Kungang Kungang the Ladiba, Maitai Pangal Praja Sing Sinakitan Waru Bolakani, the Singna Amorum that Akoi boycott Porto Puyana Legani, Haibo Pomase, Maitai Pangal Council Manipuri, Maigedigi, Honorable Sir Amadi Marile never sing that. Akoi Tamjari. Integrated Counseling and Testing Center ICTC District Health Society Kakchingna District AIDS Prevention Control Unit amadi Max ka punna sinduna Kakching District oina ani suba link ART Center Kakching District Hospital Kakchingda haudokre Tharamaduda ADC Kakching Pangamam Santi Kumar MCS District Health Society Kakching District Mission Director Su Oidiba Chief Medical Officer Kakching Dr. Thaudem Razen Amadi District AIDS Controls Officer Thaubal Dr. Bizendra Singh na Maroiba Mirsingwina Sarukyaki Thauramaduda District AIDS Control Officer Thaubal Dr. Bizendra Singh Yengkhomna ngasi hangdokliba link ART Center Kakching asina ART gi hidak chariba miyoi singna District Hospital Thaubal tana chatuna hidak lauba chatlambadu ngasidagi link ART Center Kakchingdagi lauba yaragani haike Thauramaduda Semo Kakching Thaudem Rajena District asigi oina link ART Center Sugnuda ama leirabasu Kakching gi akoibada leiriba ART chariba miyoi singna Thaubal tana hidak lauba chatnarambadu District Hospital Kakchingda link ART Center ama hangdopasina awaba karadi koklagani haike National Manipuri Progressive Front NFPF Silcherna Nat ki matangda review mifam ama pangthokre President IS Thingomgi yumda pangthokpa mifam aduda Working President Dr. Maimom Santikumar amasung film critic Herozit Nomaitemna sarukyake Mefam aduda malemgi thakta masak naidba filmmaker Haubam Pawan Kumar bu Kerala da pangthokadaba Taranipal Suba Science Film Festival ge jury panel da khalak pagidamak NMPF na thagat pafongdoke Tauramga mari lainena working president Dr. Maimom Santi Kumar na Haubam Pawan Kumar bu asigumba thak asida khalak pa se khunai asigi oina chauthok chaningai ne maki film singna lamdam sige aseng basaktam amasung miyamgi lepa laitana hotnariba sing kayabu malemda masak takle Federation of Film Societies of India NFSI Kerala amasung Kerala State Kala Chitra Academy na puna sinba festival asi February 3 ta gitara fauba pangthokani hairi Iramdam Mori Maitai Miyamgi Thabak Thauram Kayada Achauba Thogai Puramba Amadi Mitai Khunai gi Chaukat Thaurang Kayada Mangjil Thaduna Miyamgi Luchingba Ama Oiramba Loitongbam Imovina Masagi Anaba Mana Maram Oiduna Ngarang Tang Mari February da Laikidre Mark na Laikidaba Asida Ima Kondong Lairembi Thogaluf Morena Thamoi Sokna Nungai Taba Amadi Awaba Fungdurakli
Laikidraba ahal el imobi sing asi More Small Town Committee leadingai matamda More Ward number 6 ki commissioner oiduna More miyam gi chawkhat thorang kaya paikhat lambata natana ima kondong lairembi thogaluf More gi matam sangna secretary amadi president gi fam purami hairi Loislapada mariba paw mukahna pisari Taranithoi Suba Manipur Legislative Assembly ki taret Suba session haukre Amadi Nakal animakta lairiba IDP sing yumda hanjinba yanaba tangdu leitana leihanaba hotnabana mahaki ahan bathabak oigani haina Manipur ki Chief Minister Yumnam Khemchana haikre Hojik phaugi ona dai sibina sandok chaba Manipuri pau matang ase loishinjare bideng tabri bapum namapu amuka hana